ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯅꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯇꯧꯅꯔꯤꯕ ꯀꯦꯝꯞꯁꯤꯡꯒꯤ ꯃꯔꯛꯇ ꯁ꯭ꯄꯤꯀꯔ ꯁꯩꯇ꯭ꯔꯄꯇꯒꯤ ꯀꯦꯝꯞ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯦꯝꯞ ꯑꯣꯏꯔꯦ ꯍꯥꯏꯕ ꯇꯥꯔꯤ꯫ ꯑꯦꯟ. ꯕꯤꯔꯦꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯕ ꯉꯝꯗꯕꯗꯒꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯤꯅꯦꯁꯟ ꯊꯝꯖꯤꯜꯂꯛꯈꯤꯕ ꯑꯁꯤꯗ ꯍꯧꯖꯤꯛꯁꯨ ꯕꯤ.ꯖꯦ.ꯄꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯃꯔꯛꯇ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯅꯅꯕ ꯇꯣꯈꯥꯏ-ꯇꯣꯈꯥꯏꯕ ꯀꯦꯝꯞ ꯇꯧꯅꯔꯤ꯫ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯁꯤ ꯑꯊꯦꯡꯕꯗ ꯗꯤꯜꯂꯤ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯗꯤꯜꯂꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯃꯝ ꯈꯟꯕꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯀꯦꯝꯞ ꯇꯧꯅꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁ꯭ꯄꯤꯀꯔ ꯁꯩꯇ꯭ꯔꯄꯇꯅ ꯂꯨꯆꯤꯡꯕ ꯀꯦꯝꯞ ꯑꯁꯤꯅ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯑꯌꯥꯝꯕ ꯂꯣꯏꯅꯅ ꯕꯤ.ꯖꯦ.ꯄꯤꯗ ꯁꯧꯒꯠꯄ ꯑꯇꯣꯞꯄ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯆꯧꯕ ꯀꯦꯝꯞ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯔꯤꯒꯨꯝꯕ ꯁ꯭ꯄꯤꯀꯔ ꯁꯩꯇ꯭ꯔꯄꯇꯒꯤ ꯀꯦꯝꯞꯇ ꯂꯩꯗꯨꯅ ꯁ꯭ꯄꯤꯀꯔ ꯁꯩꯇ꯭ꯔꯄꯇꯕꯨ ꯁꯧꯒꯠꯄ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯃꯁꯤꯡꯅ ꯍꯦꯜꯂꯛꯄ ꯇꯥꯔꯕꯗꯤ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯁꯩꯇ꯭ꯔꯄꯇꯕꯨ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯈꯜꯂꯛꯄ ꯌꯥꯕꯒꯤ ꯊꯥꯖꯕ ꯋꯥꯡꯅ ꯂꯩ ꯍꯥꯏꯅꯁꯨ ꯉꯥꯡꯅꯕ ꯇꯥꯔꯤ꯫ ꯂꯣꯏꯅꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯃꯤꯠꯄꯇꯅꯁꯨ ꯀꯦꯝꯞ ꯇꯧꯅꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯒꯤ ꯄꯥꯎ ꯀꯨꯞꯅ ꯂꯧꯔꯕ ꯃꯇꯨꯡ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯄꯥꯎ ꯄꯤꯕꯒꯤ ꯊꯕꯛꯁꯨ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯊꯥꯖꯅꯔꯤ꯫ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯁꯃꯤꯠꯄꯇꯅ ꯉꯔꯥꯡ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯁꯨꯁꯤꯟꯗ꯭ꯔꯣ, ꯇꯤ.ꯑꯦꯁ. ꯕꯁꯟꯇꯀꯨꯃꯥꯔ, ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯑꯃꯗꯤ ꯖꯦ.ꯗꯤ.ꯌꯨꯒꯤ ꯎꯁꯞ ꯎꯗꯤꯟꯅꯆꯤꯡꯕ ꯏꯝꯐꯥꯜ ꯍꯣꯇꯦꯜꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ ꯍꯥꯏꯔꯤ꯫ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯆꯞ ꯆꯥꯕ ꯃꯔꯝ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯁꯃꯤꯠꯄꯇꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯒꯤ ꯃꯔꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯡꯊꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 12:30 ꯈꯔ ꯍꯦꯜꯂꯛꯄꯗ ꯕꯤ.ꯖꯦ.ꯄꯤꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦ. ꯁꯔꯗꯥ, ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯀꯣꯡꯈꯥꯝ ꯔꯕꯤꯟꯗ꯭ꯔꯣ ꯑꯃꯗꯤ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯊꯣꯛꯆꯣꯝ ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯁꯃꯤꯠꯄꯇꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯑꯇꯣꯞꯄ ꯄꯥꯎꯒꯤ ꯂꯤꯀꯨꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯕꯤ.ꯖꯦ.ꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦ. ꯁꯔꯗꯥ ꯗꯦꯕꯤꯕꯨ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯍꯣꯇꯦꯜꯗ ꯀꯦꯝꯞ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯅꯣꯔꯊ ꯏꯁꯠ ꯏꯟꯆꯥꯔꯖ ꯁꯃꯤꯠꯄꯇꯒ ꯉꯔꯥꯡ ꯎꯅꯅꯕ ꯍꯣꯠꯅꯕꯗ ꯎꯅꯕ ꯐꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯅꯔꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯕꯤ.ꯖꯦ.ꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯔꯥꯖꯅꯤꯇꯤꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯅꯅꯕ ꯁꯃꯤꯠꯄꯇꯒ ꯎꯅꯅꯅꯕ ꯍꯣꯠꯅꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯎꯅꯕꯒꯤ ꯃꯇꯝ ꯐꯪꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯔꯝꯁꯤꯡ ꯑꯁꯤꯅ ꯕꯤ.ꯖꯦ.ꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯋꯥꯔꯧꯕ ꯈꯔ ꯂꯩꯔꯝꯕ ꯌꯥꯕꯒꯤ ꯆꯤꯡꯅꯕ ꯆꯥꯎꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯃꯤꯡꯁꯦꯜꯗ ꯅꯞꯅꯕ ꯇꯤꯟꯇꯦꯗ ꯐꯤꯜꯝ ꯐꯥꯒꯠꯄ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔ ꯑꯁꯤꯗ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯀꯥ ꯃꯔꯤ ꯄꯥꯟꯕ ꯒꯥꯔꯤꯁꯤꯡꯒꯤ ꯒ꯭ꯂꯥꯁ ꯋꯤꯟꯗꯣꯁꯤꯡꯗ ꯑꯃꯨꯕ ꯃꯆꯨꯒꯤ ꯇꯤꯟꯇꯦꯗ ꯐꯤꯜꯝꯁꯤꯡ ꯅꯞꯇꯨꯅ ꯊꯧꯔꯛꯄ ꯒꯥꯔꯤ ꯆꯥꯝꯃꯔꯤ ꯗꯤꯇꯦꯟ ꯇꯧꯗꯨꯅ ꯒ꯭ꯂꯥꯁ ꯋꯤꯟꯗꯣꯁꯤꯡꯗ ꯅꯞꯂꯛꯄ ꯇꯤꯟꯇꯦꯗ ꯐꯤꯜꯝꯁꯤꯡ ꯂꯧꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯇꯤꯟꯇꯦꯗ ꯐꯤꯜꯝ ꯀꯌꯥ ꯗꯨꯀꯥꯟꯁꯤꯡꯗꯒꯤ ꯐꯥꯒꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯑꯦꯛꯁꯇ ꯊꯥꯒꯠꯄ ꯄꯣꯁꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯀꯥ ꯃꯔꯤ ꯄꯥꯟꯕ ꯒꯥꯔꯤ ꯊꯧꯔꯤꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯊꯣꯡꯅꯥꯎꯁꯤꯡꯗ ꯅꯞꯂꯤꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯇꯤꯟꯇꯦꯗ ꯐꯤꯜꯝ ꯅꯞꯇꯅ ꯒꯥꯔꯤ ꯊꯧꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯒꯥꯔꯤꯒꯤ ꯒ꯭ꯂꯥꯁ ꯋꯤꯟꯗꯣꯁꯤꯡꯗ ꯅꯞꯂꯤꯕ ꯇꯤꯟꯇꯦꯗ ꯐꯤꯜꯝ ꯌꯣꯜꯂꯤꯕ ꯗꯨꯀꯥꯟꯁꯤꯡꯗꯁꯨ ꯍꯥꯏꯔꯤꯕ ꯇꯤꯟꯇꯦꯗ ꯐꯤꯜꯝ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯌꯣꯟꯗꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯦꯗꯚꯥꯏꯖꯔꯤ ꯅꯣꯠ ꯑꯁꯤ ꯏꯟꯗꯕ ꯃꯤꯑꯣꯏꯁꯤꯡ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯔꯨꯂꯤꯡꯒꯤ ꯃꯈꯥꯗ ꯃꯣꯇꯣꯔ ꯚꯤꯍꯤꯀꯜ ꯑꯦꯛꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯊꯦꯡꯅꯔꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯁꯟꯒꯤ ꯏꯁꯨ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯊꯑꯣꯏꯗꯕ ꯂꯩꯔꯨꯕꯗꯒꯤ ꯊꯣꯛꯄꯅꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯊꯦꯡꯅꯈꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯁꯟꯒꯤ ꯏꯁꯨ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯊꯑꯣꯏꯗꯅ ꯂꯩꯔꯨꯕꯗꯒꯤ ꯉꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯄꯣꯁꯠ ꯑꯃꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯄꯣꯁꯠ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯏꯟꯗꯣ-ꯄꯥꯀꯤꯁꯇꯥꯟ ꯑꯃꯗꯤ ꯏꯟꯗꯣ-ꯕꯪꯒ꯭ꯂꯥꯗꯦꯁ ꯕꯣꯔꯗꯔꯗ ꯂꯧꯈꯠꯂꯛꯂꯤꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯗꯨꯒꯨꯝꯅ ꯃꯃꯥꯡꯗ ꯄꯥꯟꯈꯤꯕ ꯂꯩꯉꯥꯛꯁꯤꯡꯅ ꯉꯜꯂꯤꯉꯩꯗꯒꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯝꯂꯕꯗꯤ ꯉꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯊꯦꯡꯅꯔꯝꯂꯣꯏ꯫ ꯑꯁꯨꯛ ꯆꯥꯎꯕ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯌꯦꯡꯁꯤꯟꯗꯅ ꯊꯝꯂꯝꯂꯤꯕꯅꯣ ꯑꯃꯗꯤ
ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯇꯦꯛꯆꯥꯛ ꯀꯅꯥꯅ ꯄꯨꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯀꯤ ꯄꯣꯁꯠ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯝ ꯃꯩ ꯀꯟꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:45 ꯔꯣꯝ ꯇꯥꯕꯗ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯣꯜꯁꯥꯡ ꯇꯨ ꯒꯦꯜꯃꯥꯎꯟ ꯚꯤꯂꯦꯖꯗ ꯈꯪꯍꯧꯗꯅ ꯂꯥꯡꯃꯩ ꯆꯥꯛꯂꯛꯄꯗꯒꯤ ꯃꯣꯏꯔꯥꯡ ꯐꯥꯌꯔ ꯁꯥꯔꯚꯤꯁꯀꯤ ꯇꯤꯝ ꯑꯃ ꯆꯪꯁꯤꯟꯗꯨꯅ ꯂꯥꯡꯃꯩ ꯆꯥꯛꯄ ꯑꯗꯨ ꯀꯟꯕ ꯉꯝꯍꯧꯔꯦ꯫ ꯂꯥꯡꯃꯩ ꯆꯥꯛꯄ ꯀꯟꯕ ꯑꯗꯨꯗ ꯁꯤꯑꯥꯔꯄꯤꯑꯦꯐꯀꯤ ꯏ-8 ꯀꯣꯏ ꯑꯃꯁꯨꯡ 5ꯁꯨꯕ ꯁꯤꯈ ꯔꯦꯖꯤꯃꯦꯟꯠꯒꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅꯁꯨ ꯃꯇꯦꯡ ꯄꯥꯡꯈꯤ ꯍꯥꯏꯔꯤ꯫ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯌꯨꯅꯤꯠꯁꯤꯡꯗ ꯒꯚꯔꯅꯔ ꯌꯨꯅꯤꯠ ꯁꯥꯏꯇꯦꯁꯟ ꯁꯣꯛ 2025 ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯍꯧꯗꯣꯛꯇꯨꯅ ꯒꯚꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯕꯂꯥꯅ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯕ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯌꯨꯅꯤꯠꯁꯤꯡꯗ ꯒꯚꯔꯅꯔ ꯌꯨꯅꯤꯠ ꯁꯥꯏꯇꯦꯁꯟ ꯁꯣꯛ 2025 ꯈꯨꯠꯁꯤꯟꯅꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈ꯭ꯔꯦ꯫ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯔꯥꯖ ꯚꯕꯟꯒꯤ ꯗꯔꯕꯥꯔ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯒꯚꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯕꯂꯥꯅ 93, 19 ꯑꯃꯁꯨꯡ 7ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ 5ꯁꯨꯕ ꯁꯤꯈ ꯔꯦꯖꯤꯃꯦꯟꯠ, 165ꯁꯨꯕ ꯏꯟꯐꯦꯟꯇ꯭ꯔꯤ ꯕꯠꯇꯥꯂꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯥꯔꯃꯤ, 38ꯁꯨꯕ ꯕꯠꯇꯥꯂꯤꯌꯟ ꯁꯤꯑꯥꯔꯄꯤꯑꯦꯐ, 12ꯁꯨꯕ ꯕꯤꯑꯦꯁꯑꯦꯐ ꯕꯠꯇꯥꯂꯤꯌꯟ ꯕꯤꯁꯅꯨꯄꯨꯔ, ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯂꯣꯏꯅꯅ ꯁꯤ.ꯑꯥꯏ.ꯗꯤ. ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆ, ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯒꯚꯔꯅꯔ ꯌꯨꯅꯤꯇꯤ ꯁꯥꯏꯇꯦꯁꯟ ꯁꯣꯛ 2025 ꯈꯨꯠꯁꯤꯟꯅꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯉꯥꯛ-ꯁꯦꯟꯅꯅꯕ ꯑꯃꯗꯤ ꯁꯥꯟꯇꯤ ꯂꯩꯍꯟꯅꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯅꯕ ꯍꯣꯠꯅꯕꯗ ꯌꯨꯅꯤꯐꯣꯔꯝꯗ ꯂꯩꯔꯤꯕ ꯊꯧꯅꯥ ꯐꯔꯕ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯥꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯕꯨ ꯁꯤꯡꯊꯥꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯣꯔꯁꯁꯤꯡꯒꯤ ꯌꯨꯅꯤꯠꯁꯤꯡꯅ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯇꯧꯔꯤꯕ ꯁꯥꯔꯚꯤꯁ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯒꯚꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯕꯂꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯁꯣꯚꯔꯦꯟꯇꯤ ꯉꯥꯛ-ꯁꯦꯟꯕ, ꯁꯥꯟꯇꯤ ꯑꯃꯗꯤ ꯏꯪ-ꯇꯞꯅ ꯄꯨꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯕ, ꯀꯠꯊꯣꯛꯄ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯑꯗꯨꯒꯤꯗꯃꯛ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯐꯝ ꯊꯣꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯊꯧꯅ ꯃꯁꯥꯒꯤ ꯈꯟꯗꯕ, ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯑꯃꯗꯤ ꯑꯋꯥ-ꯑꯅꯥ ꯀꯌꯥ ꯃꯥꯌꯣꯛꯅꯕ ꯉꯝꯕ ꯑꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯊꯥꯒꯠꯂꯤ꯫ ꯒꯚꯔꯅꯔꯁ ꯌꯨꯅꯤꯠ ꯁꯥꯏꯇꯦꯁꯟ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯌꯨꯅꯤꯠꯁꯤꯡ ꯑꯁꯤꯅ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟꯕꯨ ꯑꯣꯏꯔꯣ, ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯥꯟ ꯏꯐꯔꯠ, ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯅꯠꯇ꯭ꯔꯒ ꯏꯟꯇꯔꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯕꯨ ꯉꯥꯛ-ꯁꯦꯟꯅꯅꯕ ꯀꯠꯊꯣꯛꯄ ꯑꯃꯗꯤ ꯀꯃꯤꯇꯃꯦꯟꯠ ꯑꯃ ꯌꯥꯎꯅ ꯊꯕꯛ ꯇꯧꯈꯤꯕ ꯑꯗꯨꯕꯨ ꯁꯛꯈꯪꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯁꯤ ꯎꯠꯄꯅꯤ ꯍꯥꯏꯅꯁꯨ ꯒꯚꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯕꯂꯥꯅ ꯌꯨꯅꯤꯠꯁꯤꯡ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒ ꯂꯣꯏꯅꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯕꯥꯎꯟꯗꯔꯤ ꯆꯨꯝꯊꯣꯛꯇꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯕ ꯌꯥꯔꯣꯏ꯫ ꯑꯋꯣꯡꯕꯣꯡ ꯅꯤꯃꯥꯏ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯕꯥꯎꯟꯗꯔꯤ ꯆꯨꯝꯊꯣꯛꯇꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯕ ꯌꯥꯔꯣꯏ꯫ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯅꯥꯒꯥ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯅ ꯂꯦꯞꯂꯤ ꯍꯥꯏꯅ ꯑꯋꯣꯡꯕꯣꯡ ꯅꯤꯃꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯨꯉꯥꯏꯅꯤ ꯁꯣꯛ 2025 ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯝꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯁꯦꯅꯥꯄꯇꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯀꯤ ꯀꯇꯣꯃꯩꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯨꯉꯥꯏꯅꯤ ꯁꯣꯛ 2025ꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫